sangdoi sangdokte haiba Manipur miyamda khanghangadabani haina Aam Aadmi Party na haire. Hangduna leiriba labuk lamhang sing karamna mapong fana sizinaba ngamdribano haibasi punna khangminaba amadi nainaba mathau tai haina Horticulture and Soil Conservation ki Director K Devadatana phongdokre. Lamlai ST ki Lanjenariba Mahiroi Singh Lairik Soidana Tamhanaba Committee Semkre. Amadi Gumbi Assembly Constituency ki MLA S Prem Chandrana AC Asigi Chakwat Tharang ki Phibam Yingsinkre. Khurum Jari ISTV Pau meeting Tabiri Bapum Namapu Taram Nok Jari Pau Sandong na Pizari. Su sangdoi sangdokte haiba Manipur miyamda khanghangadabani Manipur lengakna lengaki school sing fagat hanabagi pandam school fagat hansi mission hokdoklibasi tungi yumbi oiriba mahiroi singi mingda thika tauribra haina Aam Aadmi Party Manipur gi state coordinator Biswanath Thingnamna phongdokre wafamasi ngasi Manipur Press Club ta pangthokpa paugi mifamda haikhibani Biswanathna makha taraduna Aam Aadmi Party Manipur na lengaki school khara yingsilubada Fibam sokpa kaya thengnabada natana school fagat hansi mission paikhatlaba matung lengaki school ayamba mahiroi masing yamna hantharakpagi fibam thengnare school amada mahiroi tara fana leitaba thengnabada natana contract leiba oza chatuklom tolo pibi dabada natana khudong cha daba mayoknaba thengnare masina maram oiraga school fagat hansi mission gi pandam adugi namada miyoi kharana thika tawduna leiribase school fagat hansi mission gi pandam adu fanghanaba mari leinaba singna bideng changbiu amaromda Manipur gi lambi thong aduki matik fatabana thamliba ase Manipur miyambu center amadi Manipur lengakna usittabani haina lawi thogliba chehi ani helaba irang asigi matangda center na kuki su kanguga waridi sanaba aduga Manipur miyamdana su sangdoktre haina wakhal nungai hanbagi phibamda leiribase athubada su sangdoi sangdokte haiba wafam marik chumna miyamda khanghangadabani haire. Guru Kangluk Mayam Amana Punna Kundariba Manipur Sida Manipur gi Praja Singi Wakhalda Akogi Nunang Bama Hek Paulakba Akoisi Karamakai Farabra na Lambi Jum Salaga Hanagi Lermiba Akogi Mafam Dudagi Akoji Suling Lingam the Bagi Pibam Mamada Sum Laibasi Uba Karam Pibam the Manipur Se where Kadage Natraga Karamba Mong the center government Manipur si karambo phibam da thambi rakadagi haibase object shu adum still akoi question nama oina lairi aduna Manipur gi praja miyam loina civil society organizations sing political parties sing laibiriba akoi tongan ba kangup singi kuding mongse punsin naraga Manipur gi tungi maraiba ama lemna nabagi damak Manipur praja miyam loina na sabat thodang yaminna si haiba warol si amadami party gi maikai dagi Paugi mifam aduda Aam Aadmi Party Manipur State Coordinator Biswanath Thingamna Party ki nauna legal in charge oina khalaba advocate Thiam Jugindro yauna member taruk yawba legal team gi ming amade district mapan ki district in charge oina khalaba singi ming lauthokhe All Manipur Progressive Farmers Association Amade Arambai Tengol Unit 14 Anina Kutsam Naduna Role of Youths in Sustaining Agriculture Haibathimda Nongmagi Oiba Discourse Cum Awareness Program Ama Imphal West Ki Konthauzam Kangjibung Community Hall da Pangthokre Tauram Aduda Director of Agriculture Government of Manipur Peter Salam Horticulture and Soil Conservation Ki Director K Devatata Sharma Din Central Agriculture University Imphal Professor Indira Sarangthem All Manipur Progressive Farmer Association ki President K Thoiba Maitai Amade Arambai Tengol Unit 14 ki Commander Amade Thomi Kayasu Sarukya ke Tauram Gamari Lenana Horticulture and Soil Conservation ki Director K Devadatana Aikoi ki Semitlon ki Phibam asi Thoklib Irang Sina Maram Oiraga Hausek Maning Halle Aikoi ki Semitlon asi Karam na Hengat Hangani Haibase Khanbada Mami Samjilakli Lamda Masi ki Naha Singi Thogdang asi Haujiki Matamda Yamna Mathau Taragli Karamna Kari Thabak Paikhalaga Isa Itomta Thabak Pinag Pigani Karamna Semitlon Chawkhat Hangani Haibasi Nainaba Matang Yamna Chai Ngasi Arambai Tengol ki Ichinau Singna Asigumba Agriculture ki Lamda Khong Thangzilakli ba asi
asi afaba khongthang amani aikoina aikoki hangduna leiriba labuk lamhangsing asi karamna mapung fana sizinaba ngamdrebano haibasi punna khangminaba amade neinaba mathau tai ngasigi naha singna lau singuga maririna thabak ama hekta paikhatpada oithokta leiroi soidana mai pakani adubu tauriba thabak adu paring sumba discipline amaga loinana pangthokpa mathau tai mahausa lairembina pibiramba aikogi lamdam asida mai pakna paikhatpa yaba thabak thoram kaya ama leire lenga ki thabak khakta tanabagi mahod isa isagi semilon fagat hanbada natana isa iromdom lepchaba yaba thabak thoram kaya leire haibasi kauroi tabani lamdam asida regulated market leitaba asisu awaba amani makoina puthokchariba pochai singadu sittabana amade thadokpham leitabana maram oiraga puthokliba pochai adu pat pumduna mangbagi thagdok hek thengnei masidagi kokhanaba private market ama run toba yai karamna puthokliba pochai sing adu kadai da thadokani haibigi matangda mari leinaba department ge akhang ahi singa tanaba mathau tabada natana puthokliba pochai sing adu quality leina puthokpasu mathau tai lamdam asida toba yaba thabak kaya ama leiri masida soiribade aikoi akhang kalba watli aikoi thaksi kasi matam chana matam manghandana chatpa mathau tai loinana aikoi gi financial discipline asisu checksin na naina gadabani ka hena maram chadna sel manghanbagi hainabi thadokpa changi haike Challenges mayam leibei damakta ising phangdabai damakta aina pambi thadabagumba maru phangdabai damakta pambi thadabagumba chara leite na pambi thadabagumba sumba thabak sidi patient wat gi thabak neba tawbuk tawge na khallagadi tawbam gi tawhang ngatangai ba sigumba mafam sida aikoina kanadano ba aikoina karino ba koina ngai doribs west leiba mayam singse well won thokpa masi hotnanabagi masigi pandam mama changjan fai aikoina hek yengbada yengthokda uriba kanadre adana pathandana mangiba pumhalliba potsingche including yengi matu yengi mathibong ngagi maku adudagi kihongi mana anything punamakse loinamak paisa da onthokpa yama pot ngaktane swaidani akoigi technology evolve togiriba institute chinga mayanga khushamnarga chatpa mathok tare isi swaida yamnaknaba mathok tare isi Nakan amaromda ngasigi thoram aduga mari lenana All Manipur Progressive Farmers Association ki President ki Thoiba Maitaina aikoi gi lamdam asi matam amada mipal tangdana aikoi gi leijari pa pothokna marang kaina chaduna hingjarambani adubo ngasidi lamdam asigi miyam miram gi pothokta mipal tangduna hingbagi phibam ama mayok narakli karamna aikoi gi pothok marang kaina puthokani aikoi gi semilon karamna semgat kani haiba asigi matangda All Manipur Progressive Farmers Association na ngasigi lairik laisu hairaba nahasing asibu aikoi gi mangkraba suba nombagi hainabi adu karamna purakani amade karamna aikhoigi mangtharagliba semelo nasi yokhatkani amade hangduna leiriba labuk sing asi karamna asangba manamasing tanathallaba labuk onthokani haibasiki matangda mapung oina pangthokpa thoram amani haike ahoba utongda ising haibagi thoksil thorang ase karamna menjige thadariba sempamse miyoi khujo kharandidi maki pura dolan chabayai adubu miyoi lising kaya kaya di sangibu oriboneba punamoksingje ekhoina khaminarkanda adugumloba pura dalana sarba nungairaba adugumba miyoi singdana nungaiba taraga sumaki akoibada lairaba chudanaraba amadi tongan ba crisis bayam problem yam thokpa matamda nungai ba khunai ma oiroeba leitalare ba miyam chingsida pibam thokpa chakthung sing ase chap chana phanglaga amadi yu chingsina chap chaba masigi tawpam thokpa thabak sing ase tawrakanda manipur soidna yamna mangjin thaba athuba matamda chawkhatpa watapa da lamdam ma oigani All Manipur Progressive Farmer Association na achobo thodang lorga Manipur gi tongan tongan ba yusing miam jing akhang ai singa tanarga Manipur gi achum mayo nungai ba mayo lama porukna bi namukta ngasi gi thormasi hodopagi tanja do logjabani English ngani kunhumdagi me thadagi thoglakpa irangna ka hena chaithing nangliba lamlai asigi khulsing maroina lanjena duna leiriba gwaltabi khul yauna thamna popi sana sabi gwaltabi khunau yangang popi santi khongbal sabungko khunau amade sabungko khulgi mahairoi sing lairik tambada mateng pangnaba mifam ama nongada da leiba RP athawaligi vice president su oiriba sapam kangleipal gi yumda pangthokuna committee ama semkhre lamlai asigi tongan tongan ba maphamdagi lakpa naha sing punduna semkhiba miyamgi mahailoi sang committee haina mingthonba committee asigi president na lanjena tuna leiriba gwaltabi khulgi thaunaujam dhananjoyna oiba galoinana thamna popi khuldagi moirang them khogena secretary oina khalle lamlai
East da leriba lengaki mahailoi sang ayamana mutpaga pakhak oire phibam asida haukiba English ngani kunhumdagi me thadagi tholakpa irang asina hakthengna na sokliba Gwaltabi khulgi miyam Sawombong amadi nongada relief camp anida leiri loinana thamna popi sana sabi Gwaltabi khunau yangang popi santi khongbal sabungkho khunau amadi sabukho khulgi imung singde English ngani kun taruki academic session da lairik tambada chauna chaitheng phanglagani lengak na yenglaktre haiduna aikoina tumina leithokpada mangjagadori ase aikoi ge lekai ni maram aduna lamlai esibo mangda pukhatnabagi amata ngairaba lambide education da mai onsin bani maram aduna ngasi semliba community asina miyam ka khutsamnaraga lanjena duna leiraba Gwaltabi khulgi mahiroi sing lemna lairik tamhanbagi mathakta red zone oiriba lamlai esigi khulsing asigi mahiroi sing asida lemna mahai tamba fangnaba lambi yatkani haiba wafamso sapam kangleipalna phongdorakle Houzik lamlai senmilonji khamteng sokshalakpa hogi bachahi kyaji subam nombam leraktabana marmorkanda senmilonji khamteng lekha tagrabnina lakadoriba 2026 ke academic session jidaida macha singji laik tamba thaba ngamgadra ngamoidra haibagi akiba lerakpasina marmorkanda aikoi ngasi semiba committee jiga punminaraga leiriba khunjajing jigi miyamga pullakanda aikoi karamba makhalgi mateng panggadage haiba warifam lawrakanda leiriba committee jina angma mateng pangnadamgi damta ngasigi committee ji koi semjabani Kumbi SC MLA S Prem Chandrana Kumbi gi tongan mafam kayada lamdam atugi miyam gi apambagi matung ina mai ising lambi thong fahanaba sengbat sagaliba singi pibam koina chatuna yingsin kre ngasigi yingsin khongchit aduna matam amada nong khara hek tabaga ising thumjinduna leiba Kumbi Satupur maning lekaida matam gi manama sing yauna ingkol gi pochai puthokadaba kaya ising na thumjinbadagi lamdam adugi miyam gi semilonda kaitharak pakaya adu koknaba MLA na hotnaduna drain chalaba matungda Sizinaduna Manipur Khuga Turelda ising Thado Kinaba same Saribagi Pibam Yingsinki. Saiton GP gi manung chanba hayai kon gi nahasinga MLA ga punna khutsam naduna hayai kon gi leiriba leirak khulak pamnamaki thongal sing mai thanba amadi hayai kon gi mayai lekai public pon ama MLA na tarutana na thamnaba hayai kon gi youth singna semjin bagi phibam su yingsinki makata na Saiton GP gi manung chanba hayai kon maning lekai dasu thokiba kangluki irangna yum thadoktuna lanjenaru raba matungda irang nemthakibadagi hauzik nena ta na yumda leiraba matamda makoina nariba awaba amadi laikai adugi miyamna hingnabagi lambida karamba chawkhat thorang tawhaningbage haibagi matangda khana nainaba mifam amasu pangthokhi MLA na sigumba khongthang kaya paikhalakpagi damak hayai kon youth sing amadi Satupurgi ima singi maikhaitigi thagatpa phongdorakle Saiton GP gi manung chang laiba hayai kon haiba khong asigi chawkhat thorangi matangda akoina youth hogi hayai kon laibiriba youth singna hogi MLA da haijaru matamda akoina asungumba hogi street light thanbiu amasung atoba jaga singda sitobiu harubuda hogi MLA na hau yabiratuna hogi youth ka chapna duna hoi sangrupa amasung si street light thamasi mapung phablo jare adugi tamakta aduga hogi khung asigi praja sing amasung hogi laiba youth singna hogi hanaba MLA bu haingai thagap phunduksari Beyond books the real world readiness haibagi matangda mahairoi singi oiba nomagi oiba thoram ama pangthokre United for Scholars na PD Lab ka khutsamladuna Imphal Hotel gi sangai hall da pangthokpa thoram atuda tongan ba mahi tamfam sangsingdagi lakiba mahairoi kayada mental health activist Professor Dr. R.K. Lelin ITBP da Assistant Commandant oiramba Thobal College ki Assistant Professor Nur Safi AK Additional SP Imphal West Devan Amakcham Academician Akoizam Supriya, Ministry of Health and Labor Welfare Japan and External Ministry of Japan Embassy da Japanese language expert oiba Victor Chingsubam amadi PD Left ki certified corporate trainee Ryan Ngangomna resource person sing oiduna wakalok sing piki pangthoki bathoram aduga mari lenana PD Left ki certified corporate trainee Ryan Ngangomna school da tamliba lairik adu khaknatana mahai haiba asida tongan ba tungda thengnar kadaba sing mayok na bangamna ba loksingsu
ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟꯁ ꯅꯆꯤꯡꯕ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯉꯩ ꯑꯍꯦꯟꯕ ꯀꯔꯤ ꯂꯧꯁꯤꯡ ꯇꯝꯍꯧꯒꯅꯤ ꯍꯥꯏꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯒ꯭ꯔꯣꯊꯇ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯇꯝꯂꯤꯕ ꯃꯍꯩ ꯑꯗꯨꯗ ꯆꯥꯗ ꯆꯥꯝꯃ ꯐꯪꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯀꯔꯤꯌꯔ ꯁꯦꯝꯂꯛꯄꯒꯤ ꯏꯟꯇꯔꯚ꯭ꯌꯨꯅꯆꯤꯡꯕ ꯃꯥꯌꯣꯛꯅꯔꯛꯄꯗ ꯃꯒꯨꯟ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯀꯔꯤ ꯂꯧꯁꯤꯡ ꯂꯩꯕ ꯇꯥꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯈꯤ 100 की मनुंग 100 फंगे है बसिदी क्लासरूम द लोइग्रेब अदुबु पर्सनालिटी यावरगदी माय ngasai फंगे 100 से मयाम द पुटपंगमबगी पोट अमा लाकदोइनेबको हाइदी अंगांग सिंजे लाइक खतम हाइरगा यादे हाइब पोट अमा लाहनबे वानेदा हाइ मोइना रियल लाइफ द चैलेंज लाकदोइसिदी इंटरव्यू ने इंटरव्यू हाइबदुदी वांगा कांद लाकदोबने कम्युनिकेशन स्ट्रांग वर्क कांद लाकदोबने आइडिया शेयरिंग तोब क्रिटिकल थिंकिंग याम लाइग्रे सिगी मयाम से लाइक त सम पारग लोइबे यादे हाइबदो मिमांग थो कांद मयाम ममांग द प्रेजेंट तोर कांद कम्युनिकेशन द स्ट्रांग वर्क कांद हाइनिंग इबा आइडिया मयाम से लोइन मरिक चुमना हाइबंग मकनी हाइबदो सिगी पंदम दने खोइना थमजरिबंग सिगी प्रोग्राम्स Chennai pangthokiba Radiant Wellness Conclave 8th edition da Wings of Hope da lemjeningai oiraba special category award in service to humanity and society pidona ikai khumna kre Chennai gi tas Coromandel da ngarang Radiant group of companies ki makhada Tara Suba Foundation year oina technology health environment da singthaningai oiba thabak pangthokiba society amasung nation building da thoidok hendokna thabak tawba organization natraga miyoida sakhangba utpa oina pangthokpa conclave aduda award mapan Dr. Sasi Tharuna lanthokibada Wings of Hope na Manipur da thokliba conflict asigi chahi anirom asida victim ohoroba singi mateng pangliba kana legistraba angang yankhai mapan rom makhata ba mahitambada mateng pangba amati mapuroiba leikhidraba nupi kunthra mangada hingnabagi lambi semjanaba micro home based business activities pangthok chenaba mateng pangduna lakhiba adubu sakhangladuna leibak asigi apunba candidate chanipanga subna tara marigi manungdagi Wings of Hope da special category award in service to humanity and society piduna ikai khumnarakibani haire mana adubu Wings of Hope ki president Lieutenant Colonel L Manongba retired amasung trustee L Minada Dr. Sasi Tharuna lanthokibani haire Writer Union Minuthong Imphal Sinduna Naki Ahmad Chaudhuri Haina Mingthonba Kayamudin Pukri Mayumda Iba Lairik ama Fongbagi Thoram Manipur Press Club ki Loktak Hall da pangthokre Thoram aduda Sahitya Academy Awardee Pm-Istv Writer Union ki Vice President Azarun Kavir Manipur Language Advisory Board former convener Nongmaithim Kiran Kumar amasung Sahitya Academy Awardee and National Awardee filmmaker Makhonmani Mongsabana Maroiba President member sing oina serugya kibaga loinana miyoi kayasu serugya ki Thoram aduga mari lenana serugya kiba Sahitya Academy Awardee Pm-Istv Manipur da aiba aibi kaya laire adubu fongliba lairik sing asi pabina ba mi masing watpana awaba kaya thengnari masi koknaba matam kharati ngai batari aiba aibi kaya thorakliba asidi khunagi afaba khudamni fongdoki Manipur ne da jina kari Iran jo mo ga ko sinamo da u thore matam madam Manipur si akhoi yagi pasu wedana national program mar moyani ka jo yu ngam yo na bu program na singba ba am leigre lerga su akhoi magi hojiki ayani gi makada Manipur dagi sakki ba mayam si asinggi Manipur dagi British tandu ko ni yagi ba penati madu bilandu ne da si makada la ti adugi events mayam ji ji pongi ba larik si na ti amra si ni orga thengarapa langi khotpagi arenguna sabba miti bisa mayam sabba adugi laga neta ji wei gulnya raga adugi ayani gi ya moyanga puran jumbaji moi mayam sang neta ji na ojiki neta ji gi library na ba ada lai se adeda yagi ne sempre si yaga ne maga satki Ngasi Malim Sinbathungna World Lions Day pangthoknariba asigi sarukama oina Lions Club of Moirang amadi Leo Club of KG Moirang anina club asina ngasi Sandra amadi Loktak Park ki mapal da leiba open gym gi akoibegi amorakai sing sit sing baga loinana Maikai takpa Lions Club ki branding yawba direction signboard ani amadi
School Ahead Signboard ani Sandra Road Koireng Statue amadi Moirang Kaithel na chingba mafam singda yungkre. Lions Club of Moirangi President Lion R.K. Kennedy na luchingduna Loktak Pat Kaibulamjau Omanurathel Garden Loktak Open Gym Eco Park Loinana Children Park ki Maikai Takpa Signboard sing yungba amadi Lamtu Sit Sing bagi thoram aduda Moirang da English ng Chamapan Marfutara Taretagi Safung Lions Club of Moirangi Matam Adugi Charter Treasurer Oikiba Hauziksu Lion Charter Member Oina Ladiba Moirang SCG MLA Lion Thongam Santina Atoiba Mitunglen Oina Serukyaki Tauramga Mari Lenana MLA Thongam Santina Kunai ama Chaukat na Bahonabada Lions Club na Lauri Batogdangbu Tagat Bafongdok Laduna Kunai ama Awanba Purakpada Youth Singi Togdangbu Sakangba Oina Leo Club of KG Moirang Amukhana Hingat Handuna Youth Singbo Social Service ta Chingsina Bahonariba Club Asigi Togdangbu Tagat Bagal Loinana Ngasi Club Asina Public Property Kayabu Ngak Senbada Miyamgi Togdang Changi Haibatakpa Tabak Tauram Kaya Paikat Pagidamak Apenba Fongdoke Nasi paikala hiba long development me ama amadi moirang da na tana to pa jaga singla sothro phom kya da paikala hiba lai ba sing da boiro local hiba me am se nong lai ba lai club member singna hen interest lo wi ra kan da amadi ai khoi da matam du da thalamba leo club adu matam gra gap le ga su no no mu leo club ngala da la nasi dai bi ba ai sai su ba ama leo da le ga makoi da mu hanna Kogi Moirang ke leki amadi Manipuri national ki thata apa ama Lions Club ba ama soidar kitor kani evi thago do nasi uldiba development me am sina makoi kathok do aina mayam da madugi tawiban khagu do ai samak tagi uchari Lions International District 322D gi Makhada Lions Club of Imphal East amadi Social Youth United Club Uchekon Khunauga punna khutsam naduna Hauzik Malem gi oina environment ta chauna ahong balakduna ka hena saba ka hena nong tabana chingba tawduna miyamda awaba kaya mayok nari pasida kharada oirabasu kokna ba pandamda kongba irin bung lambi da leiba Lion Park ki akoibada uhai panba uchara kaya paksana thakre ngasi gi u thabagi thoram atuda Lions Club of Imphal East ki President Secretary Member Singh amadi Social Youth United Club Uchekon Khunaugi Thaupuba Singsu Serukyaki Mamigi Phambakta Lairiba Singi Chana Patap Amasung Kanglon Singh Khangminaba Yauna Senior Actors Guild Manipur na Sinduna Nongmagi Oiba Orientation Pangthokre Kaisampat ki Nitai Pachu Thekta Leiba DIPR gi Auditorium Hall da Pangthokpa Orientation Program Hongdokpa ki Thoramda Film Forum Manipur gi President Khangembam Kuleshwar Senior Actors Guild Manipur gi President Oiramba Takhelamam Lokendra Senior Actors Guild Manipur gi President Ketremayum Teskeswar Orientation adugi Organizing Committee gi Chairman Yumnam Kumar Zena Tharumgi Athoiba Mithunglen Singh Oina Serugyaki Film Forum Manipur gi President Khangembam Kuleshona Senior Actors Guild Manipur na pangthokliba orientation asi yamna maruoi artist yaudana cinema oiba yaroi actors singi matau asi haugalakliba naha singna matau tamnai cinema asi yamna forceful oiba media gi medium amani medium asi ningthizana checksina sizinaba yamna maruoi masigi leidiba chatna kanglon taugadaba tauroidaba ngakna chataba yachal laktabagumna tawning ba tawrakba yarakpa break fadabagi accident thokpa thoklaktaba nate covid amadi irangna matam khara film number lep duraba matung hauzik film number haunare manipur gi oina film asi fagalakli bra fagalaktri bra haiba wahang asi oire hauzik film uliba asi cinema hall ani khakta ngaide ataidi loina sikre school on thokpa shopping mall on thokpa yaukre film yengninglaga so yengba fangre yengba chatnaba gari bharana sel hena tingli masi koknaba manipuri cinema industrialization tongnaba honari film puthokli bani haiduna film pangnam da nambana manipuri cinema fagathan mangamloi punna hotna minaraga aikoi punna hokat minanaba honase film forum manipur na lekai da lagliba December tha phawbada lekai da digital computerized oina lekai da hauzik theater sing da kabliba sumna kapa yana ba honari haike thole film forum sing sembiriba baja mayam se sigi apamba aning batudi ona tena batudi kana filter do film forum natala adu ko ne thabak tawum tamda akol ahan kanada priority hana tawni karma han tawni haibese
mathong maram khangdana sum pangchang changchang kan akhoi mase sum yam khanare adu tobidana ba ane su masi gi mipamsida haje se kana mana film producer na film director na film sin nambi raga ihana na film forum da pora aga yemin na ba mayam na complaint ta ko post si lokthok sine Senior Actors Guild Manipuri President Khetrimayum TSK Swarna Artist Oiriba Actor Oiba Singh Isang Khangna Amade Khangdana Mamigi Phambakta Leiruba Oibana Social Media gi matam oibana chada marfu taramapan chumna chalabasu subnagi amakak soibada hainaba ngangnaba thengnada banate maru oina thabak ama tawbada checksin mamathau tai kudong thiningai oiba fana leiduna so aikoi gi status ama thamnaba honaba mathau tai orientation asina aikoina kari tawgani tawroi haiba Tana Minabagi, Kudong Java, Piragani Haike. Isha Kang, Amade Kangana, Mummy Diamond, the lady, Nina the Commission, and people, Isha the Kingdom. Was it film the active doctor was in machine of Pangit, not Panem, not but Isha Country, Isha the Tato Kiba, Madu Wayapto, Maduna never yay over the toy sings. I do not film the Yawamatam, the Cherry in my boyna. Kaya real the top of the Libaki, the Harakada, my annoying people boy. Shumase, high you want to go down, if they pull them, I call you 600 social media, and tell them the 600. Music, when the Jamato, the 99, Jumbo, Amaklan, but I don't have any idea. Paumai Naga Women Union Ge Kuntra Nipan Suba Rising Day Thoram Senapati District Headquarter Daleba Union Asig Officer Pangthokre Thoram Asida Naga People's Organization Ki President Kuba Peter Paumai Naga Union Ki President RB Pani Mao Council Ki President Joseph Adani Paumai Naga Women Union Ki President P Delila Pausu Serugyake Manipur ki tampakta khundariba mitai singbu lamdam asida thoklebe irang asigi namada kuki singna atamnana maitai singna national highway da chatpada airapan piriba se kokhanduna lengagna national highway asida mipum khudimak free movement ohenba ngamdana leire maitai singna manipur gi wangmada chatpegi tangai fadab lakpada amata ngairba pambai oiriba aeroplane ticket ki mamaldi aeroplane company na sanani mamongda sanabana atia pakna wangle hiramasida pawdamama Damdam se thokliba chai ani fajlaba irang asna maram oiraga tampakta khundariba maru oina maitai singna national highway fauna chatpa yadriba asi India lengang na free movement ohengani high khrabasu ngasi pabo oidana leiri free movement oidaba asina maram oiraga tampak khundariba maitai singna sanaba khonaba chatpa ana layeng chalamba singa du makhala chatpa yadaba na aeroplane da chattaba yadaba gi tangai fadaba lagliba asida aeroplane gi company singa sina makhoina sananing mamong da ticket mamana singa si ngasi su sanaduna leiri Hairiba private company singana makhoina sananing mamong da sanariba asida lamdam asigi ana layeng chatpa miyoi singa thengneba khudong chadaba amadi ticket yoliba miyoi singa makhoigi pawdam singa du taminasi aije hakchang nuaite na doctor da chale doctor da yengkan da smai tawdana nangi heart ki chmai problem leire adidi nang operation macha ma leirani hai baduda ai karai da kamai tawdage sar paisa de leite kamai tawni ai di larba minina hai bade adidi chmai tawna mafam ta age ma palom da chalo hai dan hai pali sing yang kai di thorang taw paisa leijada banangdi chmai don doctor amna takpi rai ai leijada banina paisa amade puruba kholuba tawbada kano tawre do ticket mamana makha da gari chatpa yada banina ticket ma plane da chale ticket mayang wangre masibu lenga nang tang mi changbi gadra kamai tawbi dong no khangde leitawa khoi yang wa na khange da ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯔꯤꯝꯁꯇꯁꯨ ꯌꯦꯡꯉꯨꯔꯦ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯃꯔꯣꯝ ꯑꯃ ꯇꯥꯡꯕꯅꯦ ꯕꯁ ꯐꯪꯉꯤ ꯆꯠꯇ꯭ꯔꯦ ꯆꯠꯄ ꯌꯥꯗꯗꯅ ꯕꯦꯔꯥꯀꯥ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯅꯥꯕꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯅꯣꯏ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯕꯨ ꯀꯛꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯟꯃꯤꯅꯤꯅ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤꯅ ꯈꯒ ꯇꯦꯛ ꯈꯒ ꯈꯣꯝꯖꯤꯟꯖꯕ ꯄꯩꯁꯥꯁꯤꯡꯁꯨ ꯀꯣꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯁꯤꯒꯗ꯭ꯔꯥ ꯍꯤꯡꯒꯗ꯭ꯔꯥꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄ ꯃꯇꯝꯗꯕꯨ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯌꯥꯝ ꯊꯤꯅ ꯋꯥꯡꯈꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯄꯅꯤꯅ ꯈꯤꯇꯪ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯁꯨ ꯈꯜꯂꯦ ꯁꯤꯗꯁꯨ ꯌꯦꯡꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯌꯦꯡꯕꯗꯨꯁꯨ ꯗꯣꯛꯇꯔꯅ ꯑꯗꯨꯗ ꯆꯠꯂꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄꯅꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯩꯅ
Guwahati bok chatpada laiba flight ticket maman se lupa lising dipan chongwa sumai le lupa lising dipan ga chongwa da upai leitabagi kakpane se Laibaki situation sigi mari leinara kaino khangde hojik si Imphal Guwahati natraga Imphal Kolkata se Imphal dagi chatkhibagi mawong sida halakpadi thoidokpa kaino de chakhiba sida yam wangkat bai dare haiba pose koina sahi start time pan phang pasida amta thingnade tabudabu akoigi matam Christmas kumba adagi Durga Puja kumba dadi kitang hengalaga so adudi short duration da hapta am lega dum down chale sidi tham jam sure aduga Guwahati hojik lupa lising nipan mapan ni mathak da loina leire hojik se masi kamai tawino kanana sanaino kamai tawino koi gyanam tadre Joliba koi jusu problem laire ban koi di phare ka customer lak pasi kakke laga kakpungam daba emergency laga kakpungam daba ana bagi laga kakpungam daba matam khale chat ki na mai khallaga nuai dana hangiba akoi ju joining akoi ju service pinning tabu tabu pesa do wang ni effort bungam daba yam yawe leba ki irang ya su war kan sida suman hengalak pasi di kari matang kai do boi kai lebagi nu khangdre masi leba ki authority ko be kamune kitang mieng changagadi yam phagane khale lising home biba ticket do lising tari nipan mapan gi mathak lai taragadi mi hum salang matamda kya lakani up down da lising ni fuyang effort awar ne lising kun effort bo yaba posida adu ngam da sakki ba kongam ni nungai tan hangi ba kongam ni hoji su anaba mayam leiri chatba ngam da na Imphal Valley da leiba an akoi gi mi mayam se mapan da chatpagi way se amakatang ngai ba way se flight na dan obsolete hoji se koi chatpagi min se da makha choya yadram ni na mathak se da gi kitang ngai ba se da bokta muna soam sanariba muna soman hengal isi kari marungi no tha ama hena mukshure hoji wangkale se tabi wali ti hoji date 16 17 sai bukta sing taruki plus ngata ne sidi kana na kamai to effort ngongani sigi matang sida ai maitai mo oina masigi matang sida ai kitang nungai jade aduna mayam jaragadi authority oiba daita loba kamuna kitang mieng changani ngisi matang sida lamda masigi maru oina sana khonaba lam amadi ana layeng mapalam da chatuk chasen tawriba miyo hi lairiba imung singna pamlibadi hairiba aeroplane ticket mamal asi hanagum natraga uran scheme gi makhada ticket kakpada khudong chadaba awaba mayok nariba sing asibu ticket kakpa aeroplane tongba asida khudong chaba khara phanganba aduni ISTV pawgi damakta sagol sem sanjoy gi laina pawdam jariba karnajit Thobal Kaithel Manungi Lambi Matek Maroina, Thobal Awang Lekai, Thobal Kitri Lekai Amasung, Yairi Pokna Chingba Mafam Degi, Thobal Tomjing Fautana Laklaga, National Highway Takikataba Kaithel Manung the Ladiba, Lambi Matek Asi, Matam Queen Dagi, Pibam Yamna Fatabana, Achat Awok Kayada Amasung, Thobal Kaithel the Lagliba Muisingda Yamna Kudong Chadana, Mayok Narambado, Karamakai Kokba, Ngamnanaraba, Hanegi Chief Minister Soiramba, Thobal Esigi MLA Okram Ibobigi Mideng Makada, Ngasidagi, Samjin Bahokre. Numit Karani Mamangda ex CM gi Machanupa Khangabok SC gi MLA O Surj Kumar na Thobal Municipal Council amade Kaithel Asiga Nagnana Leiriba Club amade organization ga punna Kaithel Manungi Lambi gi Phibam ase Yengsin Minakraba Matong Ngasi dagi Lambi Semjin bagi thapakasi haukibani Ngasi Lambi Semjin Bahogba Adubu Yengsin Balakladuna MLA O Surj Kumar na Thobal Kaithel Manungi Lambi asi Mamangda Koilas Thaduna Sem Krabaso Hanjin na Kaiba amade Kuina Chataba Sina Kaithel Dalakpa Muisingda Yamna Kudong Chahandre Maramasina Koila Thabaki Mahuta Block Paving Oina Semduna amade Drainage System Ningthina Haptuna Semjin Bahotnabani Lambi Semlingai Manung Numit Kharani asidade Miyamna Chatok Tasin Tobada Athingba Khara Thamliba Sigidamag Kaithel Manungi Ima Singh Laiba lakpiriba sing amade miyamna awaba khudong chadabasi khangminasi haike ngasigi MLA gi yengsin khongchet aduda TMC gi chairperson KH Bisorjet amade Kaithel akoibi gi miyukya so serogya ke aduna koi mayamda bazar Thobal bazar da koi gi municipality gi team su koi gi councillor sing chairperson sing mayam tanna jaraga masi matam khara thingdaba yararoina inconvenient khara di laigane du matam le thuna Semjin Naba Hona Jage, Basina Inconvenient Label Kara, Bajargi, Libiri by Maibel Mayam Singna, Adaki, Lakwa, Bazars, the Lapiriba, Koiki, Poche Label Lapiriba, Mayam Sing, Customer Singa, Matam Ready, Inconvenience, Beer to Tare, Hydra, Masima Apil Thousand. Thank you. Tera Yangkom Lairakdagi Hana MU gi Vice Chancellor Oiramba Hizam Tombigi Yungi Thongalda hand grenade ama ngarang ayok thamzilamba ki mayokta yaningdaba fongdokna wakat mifam ama Yangkom Lairak Development Club Tera Community Hall da pangthokre Yangkom Lairak Development Club na sinduna pangthokiba wakat mifam atuda leikai gi mayra paibi sing amade ahal laman sing yauna miyo kayana serugya ke wakat mifam adugi matangda Hanagi GP member Hizam Sandhyaranina Hana BC Oiramlaga pothaduna chatpa fawba
ningthina ngamdraba ahal asigi yumda bom thamjinba amade yumlakta bom thamjinduna aki akhang piba haibasisu yaningde maram aduna asiguma miyamda aki akhang piba se amukhana tawbiganu haike ansi hanurabani makhong phaw ko thangba ngamjadrabani ko asuk yamna lukhraba manipur gi khogi wa khraba tanja ko adagi lan gi marakta wariba ising chawi marakta wariba asaki mathakta khangawdana heta migi thonganda bom thamjin base kari maram ko thamjan biribano haibado hangjaningi alla sigi kari mara leredana kadawdana thambiribano haibidasu haijaningi aduga yumlakta lekaida kungba maraksida bom thamjan basibu kari arthano mi punamak loinamak bom dana pokhare bi sidorbani punamak mangmin nadoribani kari maram ko thambiribano habdana khaisengna sengdok pirau matungda suguma thabak he tawidana ba haijari Arambai Tengol Unit 31 Khapot Sangbamna Mamang Chahidi Hauduna 13 August Patriots Day Mari Lenana Athoba Singbun Ningsingduna U Thapagi Thoram Anirak Suba Oinangase Khapot Sangbamda U Pambi Kaya Thakre 80 Unit 31 gi Maikaidigi Kaitharakliba Amade Honglakliba Akoibigi Phibam Asibu Kanduna Hena Afaba Pandam Ama Ohenduna Layoi Kraba Thongna Faba Ipai Pusing Adugi Liklam Kaidana Tung Inba Ngamnabagi Wakhalonda U Thapagi Thoramasi Pangthokpani Haire अथौबुसिंगी मिंगदा ट्री प्लांटेशन असे तौजबनी ममांग सहीदगी कोई हौजरागा दम तौजबनी सिनानिरक सुबनी अदुना लाखदौरिबा सही सिंसी अयाम्बा दम कोई ट्री प्लांटेशन से मथंग सिना दम तौजरगनी Kakching District ke manung da lairiba maroi ba lambi kaya lengak na sem da badagi lekai gi miyoi sing na sel khaina duna lambi sembe gi thabak chathaba hokre Palel Mantak Road haina lengak ki ming da lairiba lambi asige Kakching khongnang mari fangba mapadagi Kakching Wairi Kamala Pareng fawbi gi lambi asi pothole singna chatok tasin tawbada khudong cha da badagi Kakching Wairi gi club taruki apunba body United Club Organization amade naha singi khongthangna miyamga loina na ngasidagi semjin ba hokre lambi semba siga mari lenana UCOG President M. Brozena, Kakching District ki manung da lairiba lambi ayamba lengak na yingsin da badagi, mafam kaya da kongkut kaya lairakpana, chatok tasinda aduki matik khudong chadre. Maruoiba School College singi mahiru singna chatnariba Kakching Wairigi, KMC College taba lambi asigi khongnang mari fangba mapadagi, Kamala Pareng fawbigi lambi asi, phibam yamna chada badagi ngasidagi semjin bahawbani. Lambi semjin bada saruk yariba naha singi khongthangi mihod M. Rabina, Kakching District ki MLA M. Rameshwar Kha Manipur College Kakching Gate Mapadagi Kakching Wairi Kamala Pareng Fawbadi Baba Block Thaduna Miyam da Khutsina Kre Adubu Lem Horiba Lambi gi Saruk Sing Asidi Semjin da Nalairi Athubada Semjin Biu Hairi Nungsingi Pibam Sina Maram Morkanda Sata Singna School Karakpada Koi School Yobangam Dana Koi Sing Tungjinba Tu Banan Bana Maram Morkana Koi Yum Hanbagi Problem Mayamama Handak Thamani Siam Lashilapa Madu Dagi Koi Nahasingi Kongtang MK Amadi United Club Organization Yuko Anisi Kusam Nare Kanda Hariba Gamengi Policy si Laktiba Koi Chatpa Yava Lambi Ama Oina Nabagidama Koi Labak Mianga Loinana Lariba College Dagi School Club Mayama Angamba Donation Public Oiba Pangbire Harkanda Koi Hariba Sampam Duna Koi Lambi Shamjabani Aduna Asigum Laba Lambi Shamjabasida Labak Miam the Cooperation Pibira Pagida Muktasu MK Amadi United Club Organization Anigi Makaidagi Hani Alitana Thagap Phongdokjari Moirangpurel Panam Higher Secondary School Imphal East na senduna ahanba Inter-School Science Exhibition English ni kunmanga school asigi campus ta pangthokre Class 8 ki 12 fawgi category manung da leiba mahiru singi Science and Innovation for a Sustainable Future haiba theme da pangthokpa exhibition atuda school asigi principal Bizia Khundongbam amade Andro asigi MLA TH Shyam Kumar Su serugya ki tongan ba school mari dagi team tarani pan serugya duna pangthokpa Inter-School Science Exhibition atuda Mahiro Singh na utkiba model sing ado just panel amana yingsinduna makok mathang khanki exhibition asida Francis of SSC School Nongdam Tangkhulna first position Moirangpurel High School amade Francis of SSC School na second position amasung Moirangpurel Panam Higher Secondary School amade Bethel High School Moirangpurel na punna third position taki
Prajapita Brahma Kumaris Iswarya Vishwavidyalaya Imphal na sinduna Raksa Bandhangi Thauram Brahma Kumaris Faidinga Imphal pangthokre. Thauram aduda Professor R.K. Lelin, Victoria Yenkom, Caesar Academy of Health Sciences Langolgi, HOD I Department, Dr. Ahantem Susitra Amasung, Caesar Hospitals and Research Institute, Director Medical Services, Sorokhabam Jugindrana, Maruiba President Member Singh Oina Serugya Kibaga Loinana, Brahma Kumari Singh Amasung Miyukyana Serugya K. Tauramadugi Manung Chana Mass Meditation Song Amasung, Raksa Bandhan Pangthoki. Tauramaduga Marilenana, BK Nirmal Sachi, Senior Ras Yoga Teacher na. Hauziki matam asi mina mipu kanba ngamba matam oiraktre. Asiguma matam asida machan mapasingi mari adu hena chetsin hanaba wakhalonda yumfam oiraga raksa bandhan asi pangthokpani. Isa isagi wakhalta lairiba phataba wakhalon kaya adu thadoktuna anoba aphaba lambi amanda chetpa ngamlaba matamdata iswarna su aikhoibu ngakpi senbi gatoribani haike. Miyoibagi wakhalon as afaba wakhalon ama oirakanda ngasi nomo-nomogi lekha tariba samas sangsar khara khangkhaidang orabasu kanba ngangadra haibagi wakhalonda koi Brahma Kumaris na sahi khudingi raksa bandhan se pangthoksabani. Thauram maduda serugya kiba Professor R.K. Lelina, Aikoi miyoibada makhal kayagi Aikoi wakhal manung dalaiba, kalakpa, mihauba, khoirang khoisang na bakayana, achoba chaithing piri. Asigumba mayam asidagi pukning wakhal layna bokhonabada, maikai kayadagi achoba thokdang mathautai. Mabong mokpa, machan matli singi marakta, hena faba mari adu kaidana thamna bokhonabada, asigumba raksa bandhan asina kanaba soitana pigani fongdoke. Lauthokraba matungda Aikoi khudingmak si yam nungaiba atma ama oina poglakpagi mahayanba haibadi mapu masak khangna aikoina poglaglibasi karigidamaktano aikoi sinungainabagi damakta poglakpani aikoina atopada su nungaibasi yenthoklamnabagi damakta poglakpani haibo afamsi kaubidaba masi aikoigi ngasigi raksabandhangi nungi oiba wafamni haina aina loksinjabani. Akhil Bharatiya Vidyarthi Parishad Manipurna tongan mamafam singda Raksha Bandhan pangthokre. ABBP gi nupi thomi singna Indian Army gi sepoi singda rakhi punke. Temasina Mahitampham Institute singda chatuna Mahairoi sing amadi oja singa nungsi chanaba amadi mabung mapa oibegi marida serugyaminake. Asigumba thauram singna naha singbu service amadi culture ga naksen nahali haina ABBP Manipurna haire. Lagliba 15 August English Nikun Manga Injagi Marfu Taranipan Soba Independence Day Numit Asigi Ayukpong Manga Dagi Marifauba NRFM na Manipur Pumba General Strike Thamle Mai Ising Ana Layeng Media Natana Athing Basi Miyamna Thugai Biganu Haide Lopasigi Secretary Information and Publicity Sanajaba Maitegi Gerald Amana Injagi Independent Day 15 August Numit Asida Asing Bapaukum Adu Uthokpagi Tanja Oibio Miyamna Numit Asigi General Strike Asi Mapungfano Utuna Manipur da Thokli Bawathok Asi Kangluki Wathok Nate Inja Lengaki Thawin Haibasi Malim Taklasi. Ngasidi Manipur Kunai ki Furup Manungda Piklaba Kanglup Manungda so, Injagi Higai Wagi Langa Tuduna, Afapata Kantabangambaki Wangma Lantok Naduna, Achak Pamay Ontoragli. Injagi Toksin Makada Ngasidi Aikogi Kunayasi Lekatare Kangna, Lekatarabani, Masida, Adomsu Chingmitami Kaidana Yaurabani Kaubigano Haide. Paugi Maraktana Timber Break Amata Lominase. Matamgi nungsit nungsa amadi aying asana maram moiraga lok tungba amadi kubana singba tatana thohali pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatong taram nokchere pau makhatana pizare Apunba Sorokhabam Sagai Trasna, Sagai Jasingi Marakta, Awana Tarapasingda, Mating Panglakpagi, Serukam Oina, Haukiba Me Ahungi, Kangluki Irangda,
More Premnagaragi, Lanjanatuna Lamboy Kongnang Kong Relief Game, Lairam Laba Matung, Langol Game Village da Laira Kibi, Sorok Kaibam Bibemcha, Jahi Yankai Gamanga, Mapuroi Balai Kijaba, Sorok Kaibam Birbal, Rims Hospital da Laikanaraba Matungda, Taibang Pal Tadokre Haibapau, social media da Ubadagi, Dress Game Maikatigi, Lana Thoramki Mateng Oina Bahaiduna, Lupa Listing Taranitoy Mateng Pankre, Ngasigi Tengbang Kongchet Aduda, Dress Ki Vice President, Naba Sorok Kaibamna, Luchinke, Loinana, Secretary Basanta Sorokhaibam, Treasurer Manglem Chau Sorokhaibam, Convener Ojit Sorokhaibam, Executive Member Chauba Amadi, Ibobi Loinana, Member Bharat Bashasu Serogyaki. Samuro High School Amadi School Asigi Donor Oiribi Yumna Mema Laimaga Pulaga Handak Haidokiba ISSLC exam da Mai Paglaba Mahiru Singbu Okpagi Thoramama Samuro Dalaiba School Asigi campus ta Pangthokre Thoramadu da School Asigi Headmaster A Chauba School Asigi Hanagi Headmistress Ibetumbi Amadi Donor Yumna Mema Laimana Athoiba Mithunglen Oina Serugyaki Thoramadu da Handak Haidokiba ISSLC exam da Mai Paglaba Relief Camp ta Laidiba Mahiroi Nupi Macha Ama Yauna Atoba Mahiroi Tara Mangada Achamba Manamathum Piduna Pungning Thawatke. Tauramga Mari Lenana, Headmaster Chaubana. Lamda Masigi Hogalakliba, Mahiroi Singitabag, Yaifanaba, Ayuk Nungtil Kaktana, Honoriba, School Asigi, Oja Singda, Puba Tangmangam Noidaba Monga, Selgi Dimanto Bidanaba, Mahagna Mari Lenabada, Apil Tauke. English ngani kunmangagi Council of Higher Secondary Education Manipur loba class 12 ki examination na moirang esi ki manung da leiba mahiloi sang singda tamba mahiroi singna karigumba Manipur pumbagi oina first position degi 10 position faubada chalakpa singda lupa lak amamamgi mana pigani haina moirang esi ki MLA thongam santina laukthokre wapam asi ngasi moirang da leiba Advanced Intermediate College kam Advanced Public School na safonglakba chahi kuntaruk mapung farakpagi leading towards excellence cyber thimda kuntaruk suba foundation ga Mari Lenana Pangtokpa Thoramda Fongdokibani. Governing Body Advanced Intermediate College na Sinduna College Sigi Campus ta Pangtokpa Thoram atuda MLA Thongam Santina Makhatana Naha Haibasi Kunai Amagi Yumbireni Hawalagliba Naha Singbu Achangba Afaba Miyoi Amamam Ohenbada Mama Mapa Oiba Singisu Achoba Thautangle Naha Amadi Mahiru Singbu Pukning Thogat Poina Mahagna Jai Kuningi Moirang Esigi Manung Dalaiba Mahiroi Sang Singda Tamba Class 10 Amadi 12 ki Magwang na Fanglakba Mahiru Sing Khangalaga Mana Pibagi Thoramda Advanced Intermediate College Khaki Koina College Sidi Class 12 ki Mahiroi Singh na karigumba first tegi 10 fawbagi manungda chanba ngamlakba Mahiroi da lupa lising kuntra ki award pigani haiki mahagna makha taraduna moirang esi apunbagi oinadi esi asiga manungda leiba Mahiroi sang singi maraktagi Manipur pumbagi oina pangthopa class 12 ki examination da top 1 dagi 10 fawbada chalakba Mahiroi Singh da lupa lak amamamgi award mahaki apokpa amati apokpigi mingda pigani haiki Foundation ki thoramadu da Advanced College Samadi Public School ki Mahiroi Singh ki oiba activities show kaya su utki loinana College Samadi School asigi Best Student of the Year amadi Best Teacher of the Year ki mana kaya su lanthoke Babina Hospital na Chayol ama chupna chetharakba free skin health camp na miyoi kaya da khudong chaba piba ngamkhre haire Babina Hospital gi ahanba foundation diga mari lenana hospital sigi senior consultant dermatologist Dr. Karam Lokendro gi lamjing makhada tha sigi tag amategi mapan fauda pangthokiba free skin health camp aduna numit khudingi miyoi yankhaida laboratory investigation gi mathok taba singna chada yankhai tana sel thiba loinana follow up su yauna khudong chaba sing pk hospital sigi outreach effort oinaso Langol Game Village Dalaiba More Amasung Jorachampur dagi alternate housing complex relief camp da leiba singi oinaso khudong chaba si phanghanki numit tare ni gi camp asida puna patient chaniga humfutara yenkhibada processor 5 laboratory test taranipan tauki kun tare na follow up treatment ki damak book tauki Babina Hospital gi senior consultant dermatologist Dr. Karam Lokendrona ke maduga mari lenana skin da halakpa yaba layong singdagi ngakthoknaba matam chana medical intervention piba tangai fade Babina Hospital miyam gi yaifana pagi damak thabak pangthokliba sigi manungchana masing yam laba miyam da asumna skin health ki maroiba khanghanba si singthaningai oba amani haike
Moirang Istigi Miyam Gidamak Anala Yingbada Laita Lairana Kudong Chadaba Kaya Mayok Naribasinda Karadang Oirabasu Mateng Oinaba Ras Medicity da Chada Kun Mangata Gadaba Scheme Ama Pinaba Hospital Authority ga Tanaba Loire Haina Moirang Istigi Emele Tongam Santin Haikre Moirang Istigi Manungda Irikso Tobi Nupising da Mahaki Maike Digi Angaba Kudol Piduna Pugning Togotpegi Achamba Thoramda Wafamasi Emele na Fongdo Kibani Moirang Film Lekai Deleba Emele Office da Pangtokpa Chamba Thoram Aduda Moirang Istigi Manungdagi Hauzik Moirang Kaithelda e-rickshaw thauduna imung manung puriba nupi marida tracksuit amamam side bag amadi tupi cheng bag amamam piduna ikai khumda botke MLA Thongam Santina nupi sing ayamba imungi thabak kupnom tawduna nupa khaktana pusilkwa ngaiduna leibegi mahuta aikoi su thabak subada nupi nupa khaiba yade thabak ta chilhau thifam thokte aikoina angamba thabak oirabade subada ikai fam thokte haiba wakhalon galoina nupi singna loriba thaudang asibo pungning thogatpa oina ichal mari asibo ikai khumna bani Hauzik Manipura Pm-Istv health card ase private hospital singda khudong chadaba pirak tabadege lairaba awaba imung kaya gi miyoi kaya na khudong chadaba mayok nari pasi ururaga mahaki esi khake oina mahak amade Ras Medicity gi authority ga tana duna chada kun manga tana layeng bada amade hidak langthak lobadana chada tara manga hospital asi khaktada discount pigdaba scheme ama paikhatnaba thaurang loire below poverty line leiba moirang esi gi manung da leiba imung khudimagna MLA office ta laktuna scheme asi gi khudong chaba lomina si haike tabak ta ekoi silau tige hingnabagi lan phabda amada ai imung manung sembada ai dakale be sing pasin sembada isa sembada dakale be kudiba thabak me wai suga de be wakal lo da moi da saksil ba si kai ko ngu chaboida nasi ai da moi da pizari ba si ma koi nupi ni na iri so to won no do ju sa khak tab dina stress amonga ai moi tupi ga adai side bag abamunga adu ba koi da tha ama ani si ama guma moi siang si ai no mateng pangjar kan moi du la ko sen tok tu da moi mung da mien da kare no kudum cha da da ai no ko order to ga pizza bani ana ai mo hang ken da ma ko lo ri ba thong gang so na any lo po ku di ba ka ai sai de ai no mateng pangjar ni ha bo pon do ai da ai ken ni pa punu ta ai khangan jari e-rickshaw thobi nupi amana makoine imung manungi leita lairana imung puba ngamnaba matam sang e-rickshaw thorakpada nupi oibana thamoi piksinba kaya thengnadaba nate nupa kaya nasu hanthana loba yaudaba nate adubo ngasi moirang esigi MLA na khoi gitamak mahak lairi nupi singna nupa khakta ngaibegi matam nate nupi su nupa gumna thodang loba ngami haiba paujel ama piduna makoi bu thongna hapibada MLA bu thagatba fongdoke Tha asigi tang tarahumdoi da pangthokadoriba Patriots Day ga mari lenana anoba mayol khongchatna anirak suba oina BT Park ki akoiba mafam sit sengdokre English ma chanipan mafu taramathoi da Imphal gi kangjepungda matam adugi British lengakna fasi tawraga hatkiba Yubaras Bill Tikendrejit amasong Thangal General ani gi mafam da lakatoriba August tarahumdoi da ikai khomnaba utuna Patriots Day pangthoknaba same sariba sida anoba mayol khongchat sagolban Tera Amudon akham lekai da leibna mateng pangba oina ngasi anoba mayol khongchat amakhaki member singna Birti Kendrejit Park ki akoibegi mafam sit sengdoki akoibegi mafam sit sengdokpa duga mari lenana anoba mayol khongchat ki secretary Takhelambam Rajuna Anoba mayol khongchat asi voluntary oiba lup amane lup asina chahi tararom asida miyamgi awana tarakpa mateng pangbagi mathok taba lakpa singda member sing asina changsinduna mateng pangbagi thabak chathaduna lakpani ngasiti register body ama oina Manipur gi mafam singda sandoklaga miyoiba khunagi mateng pangbagi thabak asi pangthok pangamle anoba mayol khongchatna mamang chahidagi ahanba oina athauba singbu ningsingba amade ikai khumnabagi numit asiga mari lenana set sengdokpagi thabak asi hokdoki bane Handak chahi asigi oinasu lakadoriba Patriots Day ga mari lenana khongthang asi paikhatpani haike Kakching District Yogasana Sports Association District Administration Kakching amade Kunipan Suba Sector Assam Rifles na sinduna Yoga Sunday amasung uthapagi thoram Kakching Garden da hawdokre Nongmaizing khutingi pangthokadaba thoram asigi ngasi hawdokpa numita DC Kakching Rohit Anand SP Kakching Priyadashni Laishram Kakching Garden Development Trust ki chairman su oiriba hanagi MLA Y Surchandra su serukya ke Association ke secretary N Ekena akoibegi phibam luna na thambaga loinana malemgi kaitharagliba ingasa khalas Kharado oirabasu mengkhatpa ngamnaba uwa thajanbani masigi mathakta aikoi khudimak masamu fadaba yadi haibigi pandamda nongmaizing khudingi yoga sanabani thauram asida mipung khudimang na saruk yabinaba appeal tawri
Chahi Kungamari Apopa Konsam Tomba Kongampat Awang Lekai de Nupamacha ama Tha Sigi Ahungi Ayuk Pung Taramathoirom Taba Dwaida Kongampat Oksu the Leba Farmhouse Amatagi Garigumba Amata Haidamdana Mafam Kangdana Mankre Haide Nupamacha Asi Fit Mangaga Inch Ahum Wangi Kulei Kuchuni Masam Tele Mamai Koidaine Mahapu Kanagumba Na Thingnabirabadi Apopi Mama Konsam Anita Mobile number 8131800179 natraga Manak Nakpa Police Station da pau PBO haide. Loishilakpada Mariba Pau Mukana Pizari. Su Sangdoi Sangdokti Haiba Manipur Miyam da Kangan Gadabani Haina Aam Admi Party na haide. Hangduna Ladiba Labuk Lamhang Sing Karam Namapong Fan Sizinabangam Dribano Haibase, Buna Kangminaba Madi, Nainaba Matautai Haina, Horticulture and Soil Conservation Director K. Devatana Fongdokre. Lamla Esigi Lanjena Riba Mahiro Singh, Lidik Soitanatam Hanaba Committee Same Cray. Amadi Gumbi Assembly Constituency के MLA S Prem Chandrana SCSC की चौकट थरांगी फिबम यिंगसिन क्रे Hautik Fabu को इनास्ती बिना संदोक जबा मणिपुरी पाव मतंग सलोजरे मिरेंग ताबिरी वपुम नमुपो मुकना करम जरे